ngasi numida waram phongkiba tongan Manipuri si phongsing amasung thokiba thawdo wathokisingdagi maroibi i pausing myamna thamjagi ahanbada pannam pausidagi lokusaraga Kuki inpi na PM da Tokhaiba State ama pibinaba taksinkhre Kuki singweba Tokhaiba State ama semna ba yawna tongan demand sing tawduna Kuki inpi Manipur Kim na Prime Minister da ayib sirol ama pisinduna taksinkhre Kim gi President ama General Secretary ani na khuyek piduna pisin kiba sirol aduna hai Kuki gi ayib sing scholars sing academicians sing lusing basing amadi phamnai ba khara gi mathakta radical mitei sing aranma moral siduna makhoi gi mathakta state lengana FIR lokhali basi khudak ta handok adabane Manipur gi tampak lamda yumpham oiba lalhawu sing amadi makhoi gi frontier organization sing maru oina kokomi gi mathakta amadi makhoi gi khusamna thabak tori bas minister N Beren yauna politician sing gi mathakta India government action lokhat pina basu sirul duna takshili Seola duna makatara duna Kim gi ngasi phamkiba mi phamna Kuki singbu matam supada namthana ba khotnariba mitei singa amungana puna nungsi sanana lamina ba oithokloi haiba mamangi warep amuka hana chasina lawre amadi Kuki singi tungi punsida ingna tapna lisangsna leiba haibisi Tokhaiba State ama leiraba matam aduda fangani haiba asatpa phirep lawbugo loinana demana si phangdriba phawbu Kuki singna hanba leitana lantheng sathana ba warep lawre hainasu Sirol aduna Prime Minister khanki Kuki NP Manipur Prime Minister pisin ki basirol aduda manadaba dharma madi zat kaya na pullaga leidiba leba sigi constitution bu singna duna Minister N Beren amari kokomi gumba extremist groups singna Kuki singi mathakta aran bu wafam kya sandoktuna leba sigi miyamna lan uhana bo honari hairi Manipur ngasi simak thoklib irang si Myanmar amas Mizoram gi masing thingamdana Kuki migrant sing sangsilakpadagi mitei singda mi paiba pokolakpadagi ni haipasi aran bo wafamni amaram da leba sigi Home Minister Amit Shah bu lana lamjingduna masing thingamdana yum thangnaba lebak singdagi Manipur Kuki migrant sing sanglakle hai Khangan bagi mathakta Parliament Home Minister na N Beren lusing state lenga pu pungning thawat kibadu lebak thibin haine su sirol du da palli atopa pawmana lenga na Susampur gi awab taraba singa akan bathabak lakholi Susampur District Administration akan mamiyeng sangduna mapamadu gi lanjenari ba miyoi singa ye phathorang kya lakholi Haujuk thokli birang sina mara moiduna mayum thadoktuna lanjenar alaga Susampur gi tongan mafam singda hangniba relief camp singda sangjapam lauduna leidiba miyoi singda district administration sana thana ba yauna darkar roiba potlam sing leptana mating pangba gi mathakta makhoi gi tharang kya masulenga na lokhali haina district administration thadorak pa sirol amana haidi tharang asigi makha tarakpu oina ngarang Susampur DC Darun Kumar na sinduna maki official residence ta tongan ba relief camp singdigi angang nifuga mga hena sa kauduna DC masa ka samina khra haidi thoramadu DC masa angang singa tuda sanana ba polam singa ma atay item sing su kusnaki awaba taraba miyoi singa leiba relief camp singda DC masa toina satuna mapamadu gi miyoi singa unaduna makhoi awat apa sing khangdoktuna lakpaga loinana camp singa duda masagi senda lambi oina ba sinpham kya ma gi training su akang ai sing pihali Marakta DC masa atau official singaun KM te lady bisinga saksa minari habu wapam sirul sina hari district administration gi mekedi ngasi phaw the relief camp sing te lady ba miyoi singda punna seng back lising mapan ga sani pan ga march puni thoi hawai back lising ani ga sam ga kunthra ga manga alu back lising ma ga samni ga khumfu ga ni pan amadi atai item kya yen thokre haide ni su paw sta makhata na su phungdurakli ato pa paw madanamo Irang da laikhidraba madi mayum mai kai mai thadok pikraba singi wathok hana loisin gadabani mitei phurupta lale haijarakri ba phawba kaidonungda ngakpi bangamloi gitajen Manipur thoklibi irang asida laikhidraba madi mayum mai kai mai thadok pikraba sing irang asina maram oiraga victim oiraba singi wathok hana loisin gadabani kokina taliba demand sing center amadi state lengang na piba yakhiroi Kariguma on a tiny among the Laglabadi subsana thing of same Saraga Lehaina, United Politicals and Social Forum convener Dr. Hayes, Gitajan Mitain Fundokrap. Nasi Manipur press cup the Palmishing Unabama the Magna Makatan High, how Kiba me hungi mamang the Kukina Lanta, how Crabisi Langana Kangi, Masigi Mamang Langaki Lantum Kya, Makoina Maitaba Crabani, Fresky official no Mitegi, Lepamama delation Kya Makoina to guide the Maitado Crabani. Me ahumgi thawdo du makoina mitei fruit basi tumna hatlurage khanna aroibe mission une satraki balane makogi mission asi kupsin be yana bi issue khurada base toraga public issue henbani mapale bakti gi sanglakpa foreigners na lebas da lan horaga India lenga na kari gi makoi bunga laga thamni bano mitei fruit ta lale haijarak tri pawo kaidanungda mitei fruit ngak bi bangam raike mana makhata na hai turbung banglabu buffer zone haiduna mitei singna
संहंद्रगा कुकी सिंगना कंगबाई ताना दोन थिलग लाकप याहनबगी थवों मखा ताना तौबिगनो बफर जोन थमगे हायरबदि बिष्णुपुर अमदि सुचामपुरगी ताइनरिबा बाउंडरी एरियादा मीटर सामा लौक्सिलगा अनिमक संगबा यादना थंबियो कुकीना तौबना याबा मीतैना तौबना अथिंगबा थंबासी मियाम खांग मंगमगी पंखै ललकपै है तुरबुंग बांग्ला सि इंग तप मफम अमो एहननबा होनबियो लोइनना मफम असिगी लंजेनदुना लैरिबिसिंग स्टेट फोर्स न मतिक चाना ngaktuna mayum mayum da sangba yahananaba sinbiyo haiki mangna hai ITLF na singi area da commando amadi IRB thambigano hairibisi manumna kari aronba agenda lebigino state force haibisi da mitai gi haiba kuki gi haiba lete manipur miyam gini assam rifles ki oina kuki da phone na madi lona mating pang haibisi miyam ne hena khangnare assam rifles ti manipur miyam ne hiram amada thajaba leitre कुकी सिंगना तालिब डिमांड असि पीनि पिरो हैबदु सेंटर अमदि स्टेट अंगाना मियामना सिंगना थंबियु अमरमना कुकीना लेरंबा मफम सिंग योनबो होटनरी हाइदिबसि तविगनो मरि लेनबो अथॉरिटी की अयाब याउदुना तौरमलबदि लीगल गोयब लंबिदा फोरम मसिना सबसाना थेंगनगनि हाइबग लोइनना मणिपुर कन्ननबा अखोय अमत ओइना पुनसिनबा मतम ओइरे हाइकेनसु पाउसुदा मखातानासु फोंदोरक्ली अतोप पावमदना मणिपुर की इरांग असि पॉलिटिकल डायलॉग खक्तना वोरेशन पुरकपो ओइथोकनी सीताराम येसुरी मणिपुर की इरांग असि पॉलिटिकल डायलॉग तौदुन वरी साब खक्तना वोरेशन पुरकपो ओइथोकनी इंडिया की अवांगनुपुट स्टेक्सिंग खक्तना तना लेवास की तोवान तोवान मफम सिंग लैरिब इशूसिंग बीजेपी नुलुसिंग लेंगासिना मतौ क्रमना वोरेशन पुरकनी नैनबा मथौताय हैना CPIM की जनरल सेक्रेटरी सीताराम येसुरी न फोंदोखरे वाफम असि CPIM मणिपुर स्टेट कमिटी न सिंदुना द डेंजर ऑफ Communalism's biggest challenge to the secular democratic republic of India hai hiramda Manipur press kapta pangthokiba discourse thorom saruk yadan mangna phondokhibani tharamadu CPIM gi central committee member Suprakash Talukar amadi CPIM Manipur state committee gi secretary Khetri Mayum Santi yauna tungwan ba maruai ba miyoi sing amadi comrade singju saruk yakhi tharamga mari lenana Sitaram Yesuri na hai secular democratic Republic India da khetna ba pumba ikai khumna bu loinana miyoi khudimak sapmana ba hak phangan phamthoi adubo ngasi BJP gi Hindu taba politics na leiba asigi constitution gi kanglon kya kahelakpu gi mami sauna tarakli BJP na mikhal gi damak yengduna pakhalu ba khongthang kya na ngasi de leiba asigi tuan ba mafam singda wathok kya tholopugum tawri Handaksu Manipur की वाथो असुगी मरक्ता BJP की जनरल सेक्रेटरी अमदी आसाम की चीफ मिनिस्टर का कुकी खुलाई पाइबिसिंग यानखिब वाफम की मतंगदा पुथोकनरखिब मियामने हेना खंगलबा ngakतनी लेबा असुगी अवांग नोंपोक स्टेट सिंग लैरिबा फुरुप सिंग तोवान इशू सिंग असि मतौ क्रमना वोरेशन पुरकनी हाइबदु BJP लेंगा असना नैनबा मथौताय मसिद नतना लेबा असुगी ओइनसु तोवान मफम क्यार थोकलिबि इशू सिंग असि करंबा खोंथांग पेखतुना यासिनबा मदि वोरेशन पुरकनी हाइना BJP ना मियेंग संग सुंगनाय कि मांगना मखाताना हाइ मणिपुर हौजिक थोकलिबि इरांग से हिंसाना वोरेशन पुरकलोय पॉलिटिकल डायलॉग तौदुन वरि साब खक्तना इंगतपा मदि वोरेशन पुरकपोय थोकनी अरामसिना सेंटर अमदि स्टेट लेंगाना मणिपुर तंगदु लेताब पुरकनबा अथुबदा होना फमथोय मणिपुर की मियामना लेबास की अतोप स्टेट सिंगी मियामदगी हंदना खग येंगबा यारोय हाइकेनसु पावसिदसु पलकली Makasa tarakpo na to papawman matamsan assembly mi pampangtokuna constitutional crisis laktana buhona bapai okram ebobi matamsan assembly mi pampangtokuna constitutional crisis laktana buhona bamathoktai hayang pangthokani haikiba Manipur legislative assembly mi pamgi matangda palibelenga asna kari khongtang lokhalakpagi haibadu miyam puna yengsin si haina CLP leader okram ebobi na phungdokre Wapamasi Manipur Pradesh Congress Committee MP Sisina Sinduna India ki Prime Minister Oiramba Laikhidraba Rajiv Gandhi ki Humdraga Mapan Supamapo Kumonga Mari Lenana Pangtokpa Sadababana Diwas ki Thoram Sargyadana Paumisung Mangna Funukibane BT Rota Labor Congress Bona Pangtokipa Thoramadu Congress Party ki MLA Sing Senior Leader Singamadi MP Sisi ki Taumi Sing Sargyadana Hana ki Prime Minister Rajiv Gandhi ki photo da Lai Sukatun Ikaikumna Butki Thoramadu Mari Lenana CLP leader Okram Ibobin Hai Laibas ki Prime Minister Rajiv Gandhi na India ga yumthangnaba laibak singi afaba mari thamduna amato oibe India gi saktam saganabagi damak hanba leitana hona kiba lusing mani maramasna laibas gi hausik leiriba lusing basingna sigumba thauna leiba wakhalun wangba lusing basigi tung induna satpa mathautai haike Mana makatana hai state asita thoklibi irang asigi mari lenin opposition party na athubuda Manipur Legislative Assembly mi phamnaba governor yauna lenga taksinduna lakhibane adu bangasi phaw assembly mi phamduna leibasi lebak thibane assembly session phamba haibisi state cabinet na borep loraba matung governor na ayaba pigadabane house asi hana
prorok taukrabani governor na numit taraga mangani mangzong na samon tawgadabani adu cabinet decision lawrabasu hausu phaw governor na ayaba piduna laidi masina maram oiraga constitutional crisis lakadara la oidara haibadudi akang ai singna hausuk nainari bo phamni leibak myamgi interesta constitutional crisis lehandana bo hona ba phayaki amaram numit asiga mari leina samaksha ki girls high school hang relief camp na satuna inmate singda relief material sing tengbang bagi thoram sarugyara duna MPCC gi president kemega sandran hai tuan khenaba furukang lup sing punchin duna lining laisul gi khenaba thamdana ingtapa leba ama ohenaba gidam laikidra lusing basina angamba thakta hona khibani maramasna numit asina lakpada ekoi punamangna lusing basi gi wakolon na hongna ningsing duna state asida tangdu lai taba purangna bigidam kanglup furuki khenaba thamdana thaudang lominaba mathauta hake amaramda numit asiga mari laina MPCC ki working president Victor Kaisingna lusingduna Kangpokpi district ki ITI amadi right center hangba relief camp singda relief material sing tengbang pi khensu pawsida phungdorakli atopa maroiba pawkrana yu thakpa lakpa miyo amana pressure cooker na thomba nupi ama lekana khre Imphal East ki Porompat police station konba Mahabali kabui khuldi yu thakpa lakpa miyo amana pressure cooker na thomba nupi ama kok thina sokpadagi hospital pukhatuna lekana khre sena bani haiba miyo ama police na fare press na phangwa pawda thaudo si ngasi nungthil pung anirom taba matam na thokibani thaudo adu sokpadagi lekana khra nupi edugi maming ahad golmai sai nifu nipan mapureiba athemai golmai kawi Mahabali kabui khul mathaktagini thaudo adu siena bani haba police na faraba mi edu ki mamingna thoksom bikram sei taragamapan apok lekhidraba khamba kawi khongjom dagini haujing imphal gi major khul leiraga aphang aphang thabak suraga sel tan mi oina haidi pausna makha tan hai sokpadagi lekana khrabi ahad golmaina mayum da hangba bender da bikram hariba mi si atopa mi amaga yu thakpa lakhi makhoi ani yu thakpa loiraba matungda yu athakman sel adu ahad golmaina pirakhi sel pirabani na sachakhrani Khanduna ahad thangnaba kara TV yengna ngehak hipki tanjadu ahad ki mapureibusu thabak satkibana yumduru kanamata lekte Bikram hairiba miyesina manakta leiba pressure cooker ama pairaga ahad ki makokta thomadagi soki thaudo adu da khusaunaraba ahadna Bikram ga khatna sainarakpadagi khulgi miyamna sensinaraktuna Bikram pharaga khara phu saiba taroga police kawraga sinaki mangna pressure cooker na thomadagi soklaba ahad golmai palace compound lebe advanced hospital pukatuna lekanaki maki ko ki lukham da kaibedigi mafam mari rom phot ki haidi amaramda faraba Bikram na police station na phungdorok gi matunginadi ma mathanda ahad ki yum da yu thak pasangki yum adu da hanadagi yu thaklaga leramba miyo amaga pulaga yu thakminaki miyo edu ma khangna banati ngak thengna badagi thakmina bani adu bo miyo edu sakhibadagi mark su satlagi sel kya taragi hangbada lupa sani tare heraki adu bo ma ki saruk lupa sama piram lagi habada yaro habadagi ningai sangdang narakpadagi ahadna Bikram gi makhutta mayana saklaki mayana sikpadu thadokna ba Bikram na manakta leramba pressure cooker na thomane haki thaudo aduga mari leinana Porompat police station case ma lokhatle hairena su pawsta makata na phungdorakli makasa tarakpo oina to papo mana assembly gi nongju mifam emergency mifam oina kaurakpai hai lakliba August kunga mathoida Manipur legislative assembly gi nongju mifam phamnabi state cabinet na recommend torabasu governor na ngasi pabu samon tawdabaga loinana assembly gi secretary na mathauta thabak sing lokhalaktabana lakliba September ani fawbada mifam phamdaba yadabanina emergency mifam oina kaurakpa yai pawge lekun singna phongdorakpagi matungina ngasi fawba assembly gi samon tawbagi serol governor gi secretary gi tholakpa leitri amadi normal session phambada numit taraga mangani gi matam piduna notice pifam thokpana thasagi kunga mathoida normal session phambagidi oithokpa leitri hairi panba yabadi thasigi marida phamkibi state cabinet ki mifamna warep loduna lakliba August kunga mathoida assembly mifam kaunaba governor recommend tokibani ngasi pawmi singa unabada langthawal assembly constituency gi hana Karaktuna law and legislative affairs ki yauna tuan thabak sing puduna minister oiramlaba ozoina hai thasigi marida phamkibi state cabinet na thasigi kunga mathori gi Manipur legislative assembly mifam phamnabagi wore blokhi state cabinet na assembly mifam phamnabagi matangna Manipur gi governor da recommend tawki haina lauragasu haujuk phawbada August kunga mathori gi assembly mifam phamnabagi process amata tawbol leitribana August kunga mathori gi session asigidi thajba leitre haiba wafam ozoina phundoki ozoin hai
ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤꯒꯤ ꯏꯀꯣꯟ ꯀꯣꯟꯕ ꯃꯤꯐꯝ ꯑꯗꯨ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 3ꯗ ꯀꯧꯈꯤꯕꯅꯤ ꯑꯃꯗꯤ ꯍꯧꯈꯤꯕ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯥ ꯇꯥꯕ ꯔꯤꯒꯨꯂꯔ ꯅꯣꯔꯃꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯑꯁꯤ ꯊꯥ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯝꯒꯗꯕ ꯑꯣꯏꯕꯅ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤ ꯍꯤꯡꯅꯅꯕ ꯃꯤꯐꯝ ꯀꯧꯗꯕ ꯌꯥꯗꯦ ꯁꯦꯞꯇꯦꯝꯕꯔ 2 ꯌꯧꯒꯗꯕ ꯅꯨꯃꯤꯠ 14 तमक ngairabana normal session kawgi matam leitre haina palladuna September 2 fawgi manungda assembly gi special session oina kawrakpa yai haina ozoina phondokhi panma yabdi ngarang chief minister N Biren Manipur legislative assembly gi mifam soidana pangtokani lakliba September 2 fawgi manungda phamgani haina sungarang asingba matamdagi numit nini gi ngankhana pangtokiba sadababana diwas palanda phondokhibani amaromna kairau assembly constituency की MLA Rameshon House Pau Manipur Legislative Assembly की मिफम फमदबदा नुवाइतब फोंदोक्लदुना मणिपुर थुगाइनब होटनरिब कुकी MLA तराबुना हेन लुमना लौदुना मिफम फमबा ngamdabani haina नुवाइतब फोंदोखि मिफतसिंगना नतब लिचत सत्पिखिबा मद ngasi mating panggi thormamada BJP की MLA Rameshon hai House Pau Manipur Legislative Assembly की मिफम फमबा ngamdana leiriba si नुवाइति मणिपुर की अपुनब सक्तम थुगाइनब होटनरिब कुकी MLA तरागी डिमांड बुना लेंगाना लुमना लौबा मवोंगदा House Pau Assembly मिफम फम ngamdaba sipende haina palladuna MLA Rameshon hai masagi phampam thopa normal assembly phawba House Pau phamdana leiri Manipur की मियामना पामलिबसी assembly मिफम फमदुना उन्नबा होटनसी हाइदुना माकी मैकेदिगी लेंगा असिदा तक्सिनदुना लाकी हाइना पल्लदुना लाक्लिबा सेप्टेम्बर 2 फावगी मनुंगदरि assembly मिफम फमगनि हाइना तारी हाइना मागना मखाताना फोंदोखि हाना Manipur Legislative Assembly की स्पीकर ओइरंबा कांग्रेस की MLA थोक्सम लोकेशुना assembly की मिफम मतम साना कौबु ngamdi हाइना पेनदबा फोंदोक्लदुना मिफम कौदबना हेना पामदबा फिबम लाक्लबदि मदुगी दायित्व गवर्नमेंट पुगदबने हाइना फोंदोखरे ngasi relief camp amada pangtokiba thoram amada kundrapum assembly constituency की MLA TS location hai Manipur miyam की apamba matungina Manipur Legislative Assembly की मिफम मतम साना फंबा याबदु Manipur लेंगाना सेंटर की यकाय yenglage मिफम असी मतम साना फंबा ngamdre MLA na hai सेंटर ना फम्मु हारगा फंबा लेपु हारगा लेप मसागी ओइबा फिरेप अमता लौजबा ngamdraba Manipur की लेंगा ओइरे Manipur lenga ki haukipa August mari da famkipa cabinet mi famda laknipa August kunga mathoidigi assembly gi normal session famgani haina laukthokraga hauzik assembly mi fambagi mong udre haina palladuna mangna hai Manipur lenga na nupa thongna assembly mi famgamda basi ikainingai ni saiki Housing Power Assembly mi famnabagi formal notice piba ngamdre amadi karigum assembly mi famdaduna controversy laktuna lewak irang asi hena sakthuraglabadi masigi diet state amasum center ki BJP ki double engine gi legana pugodabani hani MLA TS location phongdokhi adu housing ko inadi myam paus matang ase lusinjarage amasum myam puna no update